BJP lengak na ngasi fauba project amata paikhatpa ngamdri Congress ki matamda paikhatlamba project sing fauba sangaba loiba ngamdana kangkhong chaiduna mangle haina CLP leader Okram Ibobina haikre wafam masing asi Republican Party of India athwale gi hana oinam AC da mirep oikiba advocate 𝗖𝗛𝗔𝗦𝗛𝗔 amadi Loktak Power Station ki security officer 𝗘𝗚𝗔 Indian National Congress INC da nauna changlakpada hana chief minister oiramba Okram Ibobi Congress Working Committee CWC ki member Gaikangam MPCC ki president 𝗕𝗡𝗅𝗡𝗔 amade India block ki luchingba singna harautayamna okpagi tharam amada phongdokhibane tharam aduga mari leina o Ibobina hai Manipur da lengak pairiba BJP ki luchingba 𝗫𝗡𝗙 amadi center lengak pairiba Narendra Modi na luchingba lengak asina ngasi phobada Manipur da makhoi gi anuba project ama phoba paikhatpa leitri Congress na lengak pairingai matamda paikhatlamba project kaya makhoina loisinba khaktane masimak tada project kaya amadi ngasi phoba loisinduna sangaba ngamdabadagi nongkhang chaiduna mangduna leire BJP na matam khudingmakta Congress Party na Manipur da lengak pairingai matamda asoiba thabak thoram kaya torambadagi ngasi oiriba phibam asi lakpani haiduna lauduna leibagi mahutta asoiba aranba kaya adu chumthoktuna anuba project kaya paikhatpham thoktabara Congress na asoiba torambadagini haiduna lauriba hauzik Manipur ki chief minister oiriba N Biren masamaksu soire hairiba party as the leiduna cabinet minister foba oiramlibani haina o Ibobina phongdokhe Manipurda ahumba prokunaba project leiba center ki Shri Narendra Modi ji na lusimba state na Biren lusimba Jimmy government asina sathar iba Manipur ki praja sin da maroina awang Bharat ki praja sin maroina Manipur da moina yengiba miye hanagi government da haiba haiba government sirenga chief minister masama all policy program ma cabinet minister oi yauri azmani council minister yaurba sahi tarama hena Congress party yaurba Congress party ki all policy decision program se lone yauri leba alwa moina lenga pa haidrada mi life property se kamai to na kane khamda aduga hanagi government haise ini ikai ni Manipur ki praja se yamna apangani haiba adom da khan mane ai barabar se kamjare Manipur ki praja sing si koi go kana dising la khana tapi ba ngamba mama bor ke officer sing intelligence kila beta kham haisi ba mama le Apoi kaim ta hai bunande mol ki matamda Shri Narendra Modi ji ki center da sahi tara kendra adu shilai station da sahi tare mapun phare kariumba development program ta development project ta moi pai ta pangam diye hanagi koi matamda torba koi jo barabar hai jo do apoi na han torba project sing the department koi to pai ka ni project sing the sahi tara Sangha namoi hai lo ni power alo koi torba project sing sangha namdri moi lo sin namdri lo ho da tha dang matam pangadi tha dang pangadi hai na apoi khanjara ba project sing lo power lo sin namde apoi Manipur se ya na bangla block ka Kawati lagi Senapati district Pawuna laiba adagi Songdana Jiribandagi Pan Pawuna laiba se masi ban blocket na tauba mapam ni hai ke mayan loin khamne masika railway project se Jiribandagi na Pan Paw se 2006 matam tugi Congress Prime Minister Dr. Manmohan Singh la ga chakra 2006 se hi kya sura sahi tara nipan phare adu apun ki state na state government in hoga 70-80% by 80% magni halinge 70% lo ne ji pawmarang nahanda jilba khongchang se masi tarara adu apun phan chatpa ya lo chatpa ya hai Manipur la ba district khone ngak la ba ministry secretary sing
hospital school ki doctor samsing imphal lo mori ba project mayam sing se ama khatam ki moina alo ba tawuri hai sim ni ye biyo swa da to lo chin to ba tha ru da matam bi ni lo chin ba ya ba project sing no kam sai ru chit le alo ba kari ma ta moina alo ba project da pai kat pangam ra Thoramadu saruk yagiba inner Manipur Parliamentary Constitution da ANC gi mirep oiriba Dr. 𝗣𝗛𝗡𝗚 phongdorakpada Manipur da thoklib irang asida leibak asibu kandaba yade haiduna khutta khulai paiduna lamdam asibu ngagliba mioi sing nongmadi soidana makoi gi mathakta tongan ba ek kaya pansinduna fazin punsinba tawrakani matam aduna lengak asina karisu tawba ngamloi makhoi bu kanba haibasi leibak asigi miyam natana kanana su kanba ngamloi loidina Manipur da haukiba chahi gi me ahum dagi haurakhiba lan asida India gi luchingba amasu oiriba Prime Minister na Manipur gi irang asigi waroisin ama ngasi phawa purakpa ngamdaba asimak leibak thibane thokliba lan asina maram oiduna mayum makai leijitraba mioi kayana hauzik relief camp singda changjafam lauduna leiriba ase makhoi gi pokpham lamdamda hanjinduna ningthina leiraba matamdata lal loire haina logane ngasi aikhoina thengnagadoriba 19 suba lok sabha gi mikhal ase araiba mikhal nate miyamna karamba miyoida vote piraga karamba miyoibo aikhoi gi mihut oina thagat kadage haibasi munna khanthapam thoi haike Leipaksi wahai was pulling the power of the game card. Manipur shuk fina sui haibasa wahai na boy pulling the power of chali. Ai katana power having the me ana power bana kane do kushalla kan the normalize away na hamo dum kish khala karwe dai to room kodum sudum to purna opponents and toina mas kaw khala gadi mayam na thumi gam se oziti ihau se do Vikal Bangkor ko iwan ikaw na shy of because of Tokyo. As a sila awdi na sige Vikal sa kanakaram ng hindi lagi handa. Hangat ko iba may ikaw mo mamang sa iti si popular diversity. Problem na to again. Mase matamamo da territorial integrity ako isakam lakay kaiwe aloy na June 19 na nalaw ko ito niya kap na nalaw ko may sige mo may do. Madudi sanay ni sasagi wali da hayati ima kuyo ke hako teri matamuda kana mo na dima bu chapda kama tu dinang ya chide haiba na sa mori chapda tin lo kon yo ya re hai thoki kai be ya re hai na si di kai re mani ya si me ko bi mase ai koi ki chahi lisio cha kya re ba wali da sabon na da oira ki ba iram na sta amok te thoki re ba